ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯑꯍꯤꯡ ꯑꯃ꯫ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯂꯝꯗꯝꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯌꯥꯝ ꯆꯠꯅꯕꯗꯨꯗ ꯇꯣꯟꯗꯣꯟ, ꯄ꯭ꯔꯤꯇꯝ, ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯣꯞꯄ ꯆꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯨꯒꯤ ꯀꯨꯝꯍꯩꯗꯨ ꯌꯦꯡꯕꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯝꯁꯤꯜꯂꯛꯄ ꯀꯥꯟꯗ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯆꯥ ꯕꯣꯔꯥ ꯀꯥꯡꯍꯧ ꯆꯥꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯍꯣꯇꯦꯜꯗꯨꯗ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯃꯅ "ꯆꯥꯛ ꯆꯥꯈ꯭ꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯅ ꯃꯇꯦꯛ ꯈꯔ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯂꯝꯈꯥꯏ ꯄꯥꯝꯆꯧ ꯂꯝꯈꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯂꯥꯞꯇꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯃꯥꯟꯕ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯌꯦꯡꯂꯨꯏ, ꯀꯅꯥꯁꯨ ꯎꯗꯦ, ꯒꯥꯔꯤ ꯑꯃꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯔ ꯅꯛꯅ ꯌꯨꯝ ꯑꯃꯈꯛ ꯂꯩꯕꯗꯤ ꯎꯏ꯫ ꯆꯠꯂꯁꯤ ꯍꯥꯏꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯌꯥꯈꯤꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯦ, ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯂꯒ ꯂꯥꯛꯄꯗꯨꯗ ꯒꯥꯔꯤꯗꯣ ꯕꯦꯔꯥ ꯀꯥꯕ ꯁꯣꯏꯅ ꯑꯣꯏꯔꯝꯃꯅꯤ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯌꯨꯝ ꯈꯔ ꯇꯥꯕ ꯃꯐꯝ ꯌꯧꯔꯗꯤ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯏꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯏꯜꯂꯒ ꯂꯥꯛꯄꯅ ꯆꯤꯡ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯆꯪꯂꯒ "ꯃꯩ ꯑꯃꯠꯇ ꯄꯤꯌꯨ" ꯍꯥꯏꯅ ꯀꯧꯔꯨꯏ꯫ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯄꯨꯡꯗꯤ 11:30ꯃꯨꯛ ꯇꯥꯔꯝꯂꯅꯤ꯫ ꯑꯗꯨꯗ ꯇꯣꯟꯗꯣꯟꯅ ꯆꯪꯂꯒ ꯊꯣꯡ ꯍꯦꯛ ꯊꯤꯟꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯒꯤ ꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯀꯣꯏꯀꯧ ꯀꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ "ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯩ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯆꯪꯖꯔꯛꯄꯅꯤ" ꯇꯣꯟꯗꯣꯟꯅ ꯈꯨꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯟꯖꯥ ꯊꯣꯛꯂꯦ꯫ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯣ, ꯑꯍꯤꯡꯗꯨ ꯃꯥꯒꯤꯗ ꯂꯩꯈ꯭ꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯍꯜꯂꯒ ꯑꯃꯨꯛ ꯆꯠꯂꯒꯨꯝꯁꯤ, ꯑꯗꯨꯝ ꯂꯦꯛꯂꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯃꯝꯂꯁꯨ ꯑꯗꯨꯝ ꯃꯝꯅ ꯆꯪꯂꯛꯂꯦ꯫ ꯒꯥꯔꯤꯗꯨꯅ ꯁꯨꯃꯥꯡꯗ ꯊꯅꯝꯂꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯃꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯑꯁꯤꯗ ꯍꯤꯞꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯪꯁꯤꯜꯂꯒ ꯍꯤꯞꯅꯔꯦ꯫ ꯊꯦꯡꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯤꯞꯊꯅꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨ ꯀꯦꯔꯣꯁꯤꯟ ꯃꯅꯝꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯝꯂꯛꯂꯝꯃꯤ꯫ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯂꯤꯕ ꯑꯍꯜ ꯑꯗꯨꯗ "ꯊꯥꯎ ꯃꯅꯝꯁꯤꯗꯤ" ꯍꯪꯕꯗ "ꯉꯁꯥꯏ ꯊꯣꯡꯖꯤꯟꯗ ꯊꯤꯡꯖꯤꯟꯗꯨꯅ ꯍꯩꯗꯣꯛꯄꯒꯤꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯗꯣꯔꯝꯃꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯄ꯭ꯔꯤꯇꯝꯗ "ꯀꯔꯤꯅꯣ ꯃꯤ ꯂꯥꯡꯅꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯉꯛꯄꯗ "ꯇꯥꯏ" ꯍꯥꯏꯔꯛꯏ꯫ ꯇꯣꯟꯗꯣꯟꯅ "ꯀꯗꯥꯏꯗꯒꯤ ꯃꯤ ꯂꯥꯡꯅꯔꯤꯅꯣ ꯍꯥ? ꯇꯥꯗꯦꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯁꯟꯇꯣꯁꯀ ꯄ꯭ꯔꯤꯇꯝꯒꯅ "ꯃꯁꯤꯕꯨ ꯃꯅꯥ ꯄꯪꯂꯖꯥꯠꯂꯥꯅ" ꯆꯩꯁꯜꯂꯤ꯫ ꯁꯟꯇꯣꯁꯅ ꯑꯍꯜ ꯑꯗꯨ ꯀꯧꯔꯒ ꯌꯦꯡꯉꯤ, ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯗ ꯇꯣꯟꯗꯣꯟꯅ ꯀꯟꯅ ꯀꯧꯔꯨꯕꯗ ꯃꯄꯥꯜꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯁꯟꯇꯣꯁꯅ "ꯒꯥꯔꯤ ꯂꯩꯔꯝꯗꯗꯅ" ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯄ꯭ꯔꯤꯇꯝꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯗꯨꯅ ꯊꯣꯛꯂꯒ ꯊꯣꯡ ꯍꯥꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯄꯤꯛꯄ 4-5 ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯆꯀꯥ ꯎꯪꯗꯨꯅ ꯁꯥꯟꯅꯔꯤ, ꯑꯃꯅ ꯃꯅꯤꯡꯗ ꯀꯟꯅ ꯏꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ "ꯍꯥꯏ, ꯀꯅꯥꯅꯣ? ꯐꯨꯒꯦ ꯂꯩꯔꯝꯃꯨ" ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡꯗꯨ ꯀꯟꯅ ꯅꯣꯛꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯀꯟꯅ ꯅꯝꯂꯛꯏ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ "ꯀꯩꯗꯧꯔꯦ ꯍꯥ?" ꯍꯪꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯕ ꯑꯉꯥꯡꯁꯤꯡ ꯈꯔ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕ, ꯃꯥꯡꯈ꯭ꯔꯦ" ꯍꯥꯏꯔꯨꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯍꯦꯔꯥ, ꯅꯃꯤꯠꯇ ꯄꯪꯎ ꯎꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯁꯨꯛ ꯃꯝꯕꯁꯤꯗꯕꯨ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯐꯥꯎ ꯐꯖꯅ ꯎꯗ꯭ꯔꯦ ꯍꯥꯏꯕ?" ꯄ꯭ꯔꯤꯇꯝꯅ "ꯇꯁꯦꯡꯅ ꯂꯩꯔꯝꯃꯦꯃꯤ ꯏꯄꯨ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯟꯇꯣꯁ ꯑꯃꯗꯤ ꯇꯣꯟꯗꯣꯟꯁꯨ ꯊꯣꯛꯂꯛꯏ꯫ "ꯀꯔꯤ ꯇꯧꯔꯦ ꯚꯥꯏ, ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ?" ꯍꯥꯏꯅ ꯍꯪꯂꯛꯄꯗ "ꯌꯨꯝꯕꯨ ꯏꯄꯨꯒꯅꯤ." ꯑꯗꯨꯗ ꯃꯈꯣꯏꯅ
Nathantani nangna leplido kanasu lepti hairai. Thajadaduna yenglubadadi kanasu leramdre. Aduda pakhatna imungdagi chenthoroklaga sumangda chap leplaga mokoi anida yenglaga leire. Wadi ngangdana mokoi anisu kari taurage haina chenthoroklaga Pritam manakta lepi. Pritamna wangangdabi khudombi thilliba maikeida yenglubadadi makoina leiruriba khangpoksang adudi mongsong oiraga leirami. Maina chakhibagi utewate khrasu tai. Aduga mongsongna kupsallaba hauriba u pambi adudagi angang mari yanduna kumtharai. Adudagi makoi ahum kibana kana chelakle. Kaksin kunok tamna makoina kana chelakpada kanghaudana lamhang aduda ahal aduna tanarakbagi makhol tarai. Makoina tung halaga yenglaga chelakpada ahal aduna asum nakselaktuna yokselakle. Kerosen manamsu kana namlai tondon khudi thiduna tusanki. Tanja aduda kana lauraduna makoi anisu chenbadi lepte. Tanja aduda ahal aduna laptakna leplaga leikre. Matam aduda truck ama lakpa urakhi. Kamando gi gari oiraduna wari tamlubada Kaksin Khunawdagi kamando amana kadaidano gari lehurido laurusi haina lakpada garidu lamhangda khamduna leirami. Gari adu puraga lagle lamida mahangna lirakpada ngasidagina sahi 90 mamangda mafam aduda yum ama kaktang leirami. Yumbu adugi ming Pamchau kawi. Mahak mathanta leibani adubo mahak kirosin thaklaga sijakhibani. Madudagi mafam asi Pamchau lamkhai haina kaukibani. Asumna kamando duna libirakhi. Asumna warisu matang swaida lusinjari tabiba mayamna warisibu nungaibiragadi like comment share subscribe tukshenbiramu aroibada mayambu thagachari.